Chahi asigi May 3 hogduna state asida thokliba irang asida maitai furupna mai paktuna lamdam asibu mahosagi punsida hanjilakpa ngamnaba maitai singna khundaba mafam singda leiba umang lai singda paksana irat thoni tawkhre Manipur manung khakta natana Myanmar Bangladesh Tripura amadi Assamda khundariba maitai singi khulsingda leiba umang lai sing yauna pangthokkiba irat thoni gi thoram adu Manipur gi ningthau laisemba sana zawbagi pautak makhada sana konung amadi umang lai kanba apunba lop ukalna mapung oiba thaudang logduna pangthokkibani Thauram adugi saruk ama oina maitai gi yumthong kayadagi masa masagi ngamjaba athenpot kaya puduna magi khunda leiba umang lai sanglenda laknaduna khunpuba lai singda haujik thokliba lan asida maitai furupna mai paktuna Manipurda ingtapa fibamda hanjilaknaba thauniki Thauram aduga mari leinana ukalgi General Secretary Mutum Manitona hai ngasigi thauram asi leibak ningthaugi pautak makhada lamdam asibu mahosagi punsida hanjilaknaba pangthokpani Thauram asida maitai cha khudingmakna maitai singi aruba laifam len kaya asida haujik thokliba lan asida koki gi khutlai paiba singbu maithiba piba ngamnaba thauni jaba asina lan asida saruk yariba singdasu achoba thauna ama piba ngamlagani asigumba iraipak kanbaga mari leinana chathariba lan asida mipum khudingmaknasu mana ngamjaba mawongda saruk yaba mathau tai hairaduna ngasigi ira thaunigi thauram asi Numidangi matamdasu laifam lensingda maira kattuna pangthokani haiki ngasigi ira thaunigi thauram adu ukalamadi sana konungi amaiba amaibi kayasu laifam len kayada koina chatuna saruk yaki ukal amasung sana konung ing thaugi sana yathang matungina koisi Manipurgi laibung punamaksi thong hanga eipak asina hosik koi thengnariba awaba si ko kannanabugidamukta koina Eipa si kanana widang tongan ba makal kaya gi sangsilliba lalomsing asi maipak na bagidamukta akoi Manipurdal tadanatana Assam Tripura Bangladesh na singba mafam singda leiriba umang lai gi laibung sing asida akoi ngasi athenpot kadana thongi thoram pangthokpugi koi thoram aduni hujik chathajarisi awna masi akoina akoi eipak asida thoiba thoningdaba thohidaba thongdoksing ase Masida akoina iripa si kanana bu hona ba sida sangchiliba iripa si kanana bu dum sangchiliba akoigi kaino haita khongjang ase Manipur da natana Malems da laiba umang lai laing thok lai mi puramangna khoi thaujan bi bu loina thauna adu pangal punamak hapiraga sumba iripa kanbai khongjang ase mai pa han binana bu gi damta khoi umang lai khuding makta thoni thorongi thoni thoramasi pangthuk sabani